State asida thokliba irang asina maram oraga haukiba chahida lepduraba Sri Sri Govindaji ki Kang chingbagi kumhai security ki akanba section thorangi marakta pangthokrai angan ba ayuktagi hauna Govindaji ki laisangda leiba Balabhadra Jagannath amadi Subhadra ki khubamda miyamna athen potkaduna thoniki Miyam Galoinana Bazai Benkun Kongduna Mandir Dagi Dolai Thakta Balabhadra Jagannath amadi Subhadra Buhaptuna amadi Nupa Palayauna Lining Laishonga Mari Leinaba Isai Thogal Pangthoklaba matungda Ratha da Haptuna Kang Chingbagi Kumhai Pangthoki Sri Sri Govindaji Mandir gi Gate Tagi All India Radio Imphal gi Mapa Fauba Kang adu chinglaba matung Balabhadra Jagannath amadi Subhadra ki khubam sing amuk hanna Mandir da lengsinki Thokliba irang asigi waroshin puraktuna tangdu leitaba lamdam ama puraknabagi wakhalonda laigi tawfam thokpa kanglon sing asi chathabani haina Kang chingbada saruk yakiba singi maikeidigi fongdorakli nakalamarom da haukiba numit kharani gi mamangda konung Kangda nongmai kapsilambagi thongdok leikibana konunggi Kang chingbada pamdaba thongdok thoktanaba Central Force sing yaungna maikai kayada security gi akanba section thorang sing laukhatki Thoram pangthokfamda Manipur Police ki makok thongba official singsu leiduna yengsinki